London School Congress Indian National Congress Amadi Manipur Pradesh Congress Committee Amadi Manipur Pradesh Congress Committee Honorable Mingwena Panjarabada Uncle Congress Working Committee member Mingwena Panjarabada Kai Kumnajaraba Uncle Kama Amadi Honorable MP Ozabimo Honorable MLA Tamo Sri Lokeshwar Honorable MLA Tamo Ranjit Honorable MLA Surya Kumar Isema Mirabai Tamo Loken former President respected Sri Thoksom Mainia ex-MP City District Congress Committee High School Block Congress Committee Lengbirabli ba ahalaman Lai Guru Isal inaw ibong ipuang mahero Kwai Kilipo na mapu Manipur ki miyambo amadi Manipur ko no kurumzay Indian National Congress po amadi MPCC ki laiway ba leaders amadi ahalaman singna ay hapo Congress Party da yawzan na bagi ayaba pinabibgi asunong sina tarang o pi bagi hay nga elekta na ko no kurumzay Ngasigi ko pum na makimang na tarim si Manipur Manipur si karang mamakhalgi progressive oiba kumang soksin ba sokhat pa Manipur ama wahen sige habsi ekoy khuding makimang da targalay masi karang hay na may pakukhan sige hay targali Manipur da sathaiba amasung India hayba laingak sige makha da sathaiba democracy karang mamakhalgi quality of democracy no habsi ekoy na wahang ba masan ay koy da ngasi sanariba democracy si experimental democracy ni full-fledged mature oiraba mai pak laba democracy natte democracy si the experiment tawraga democracy si evolve taw na puraga miyam na completely lenga pa ideal oiba democracy do purang na bagi process amagha ne hai ba democracy si akoina mai pak na purake hai taragadi laibak da leiba miyam na participate tawba miyam gi popular consent ki semba lenga amana lenga tuga miyam tuga tu na salaga aphaba lenga ama purakado madu functional democracy ko haiba functional democracy asi purake hai taragadi leiba ngasi Manipur da sathariba democracy si karino haina koina hangba matamda Manipur da democracy leiribra Bharat da democracy leiribra ganatantra leiribra hai taragadi leitre ngasi Manipur da sathariba Bharat ki mafam ayamba da sathariba lenga khudungmak si fascism ko fascism haibani kaino mioi khujok kharana leiba tu paisallaga magi tongning ba tawba magi apam ba tawba praja gi apam ba praja gi konjel ihul nam tharaga thamba masi gi hariba fascism se nam thage hai targadi Manipur miyam hobuna tana lambi leite adu ai targadi Manipur si kana gi no Manipur da kana Manipur oi gade ge haiba wahang si hana lepthong na ba ma mathong tai Manipur masa haibisi kana no hai taragadi yelhongmi kuina lagi leira ba yelhongmi amasung Manipur sembada yaurpa kona dilakpa kuina di khundaraga leira ba Manipur sembada contribute tawgraba furup mayamsi makoi se natives amasung indigenous sina Manipur masani makoi da Manipur gi hakung na makoi dal lai ngasi Manipur kamaina leiri haini yengba matamda Manipur pum toy totally collapse tawraba governance and the administrative system amane ngasi Manipur da laisi karai dagi lokhat sige habra lokhat pam ama bo lokhat ngai laitra adugi Manipur ama khani pung toy raba karamba lokhat toy no nungsina daba division kanglup ki phurup ki hatred khaidokpa hingsa leitabana lairabana thamtheng aba pankhai leitraba wakat pham leitraba pum toy raba kaitharak laba khunai amana mapung oiraba Manipur ama khani hai bal tibam sida aikoi gi kunai asina tibam sida gi thoklak ke hai taragadi pambai amaghak lai maduri lairiba BJP gi sarkar ase maru phungna phuktak laga Manipur gi lamthok panna kara Manipur panna ba pambai ama bongai BJP maru phungna phakpangam party di Congress mathandali Congress natana Manipur gi BJP maru phungna phukpan ngamgara ba party ama phawalaite Lairiba pibam sida community based or administrative model mayam ama kangluk simsina inkhala e furup mayam sina hairiba model sida ai gi furup khaki saukhat na ba ai gi furup khaki saukhat na ba haidana ai gi furup khaki saukhat chai taragadi ai loi ba haibane masi ai koina furup masen khangna lada bane pulak saukhat matar saukhat minaragadi pulak hingminagani ai ithanda saukhat ge hai taragadi ai su yauna tummaga leibak si pulak mangminaraga amattagi oidana mituki khutta leibak si takhini aduna kangluk laiba
community based administrative model se Manipur su mai pa oi Malem gi atai su mai patri masi puruk puting mang na ekoi khangmin na ba mathau ta Haujik lai riba Manipur gi hingsa ngarang maktara kanto sabal da yum taruk mai thai singda kayam mai thari kayam hali nom gi routine oi ba pau amo oi hai riba film sida lai riba conflict se kanglup gi irang la kari no haine yeng pa matam da kanglup gi irang na te mati mase state sponsored violence amasung terrorism ko state na yaw ga sathaba violence masida lai riba BJP lai nga se hong badagi loi bo irang si conception dagi na haujik pong makoi pul na yawi maramdi laibaki daita kana na pugada bano lainga na pugada bani sahi tara palakpo matamda sahi ahum lan sathaba irang sathaba hai base makoi gi makut yaw dana sathaba natte makoi gi makut yaw ra sathaba gi sahi ahum laibak se tum na ba mai kha bang mani makoi na aduna hai ni ba lainga sine tawisi mioi khuzo kharak khakna miyam hul si sana raga satpani yamba mioi na te hai ba phattaba mioi leader sing se ai koina target to ba masangi makoi lokhok pas amasangi makoi se fascist ki leader ne hai ba fascism se thengai na ge hai taragadi popular consent miyam apam bana purak governance adu tuna kwai isolve resistance ne hai ba resistance se anti fascist resistance Karama makhalgi miyam ki popular mandate na miyam na semba sarkar na purak kadaba madugi sarkar no purak se hai taragadi Congress party na tanam Manipur na on ba purak na ba amat lay roy aduna Manipur ki miyam na ngasi Congress na vote pinabiu ano ba Manipur ama seminar si popular consent ka loina na miyam gi apam ba ka loina na tu na sa laga konjel pulak puthong minaraga arai leita tanaraga manaba khunai anem awang leita ba transparent oiba accountable oiba lainga ama pura aga ano ba Manipur ama seminar si hairaga ipum na ma kurum ma loisi